अहानबदा मरोइबा पाउ मखा ताना इम्फाल वेस्ट की तोंगान बा मफम सिंगदा लम खोपचिन बसिंग तकतोकनबा मफम याथोकपा हौख्रे हाइरोक हायर सेकेंडरी स्कूल दा प्रिंसिपल अनि लेरमले हाइरी एजुकेशन एस के डायरेक्टर ना यंगसिनगदबनी हाइना देसामना हाइख्रे अमदी NSNIM की लुचिंगबा TS मुइबा मसांगम लक्तबदगी हॉस्पिटल दा पुखतुना लाइकनखरे ख्रमजरी ISTB के मणिपुरी पाउ मित्यंग ताबरिब सिंगबु तराम नोकचरी पाउ संदोंगना पिजरी इम्फाल वेस्ट डिस्ट्रिक्ट की मखादा आइने यादब मोंगदा लम खोपचिलगा युम दुकान होटल न चिंगबा अमदी तोंगान बा स्ट्रक्चर सिंग यावना साजिलंबा सिंग ngasi ayuktagi district administration इम्फाल वेस्ट की टीम सिंगना तोंगान बा मफम सिंगदा eviction तौनबगी दमक सर्वे सथबा हौख्रे इम्फाल वेस्ट की तोंगान बा मफम सिंगदा चथकिबा सर्वे सिंगदा कैसामपात जंक्शन दगी निंगथेमसा कारोंग दगी मयांग इम्फाल बेंगुन नावरेमथोंग दगी तेरा कैथल सिपेट फाउबा सना कैथल ऑफिसर क्लब अकोई बदगे सिनाम लेकाई अमदी रिम्स रोड रिम्स कैंटीन फाउबगे अकोई बद लैबा मफम सिंगदा सर्वे चथबा हौख्रे हाइरोक हायर सेकेंडरी स्कूल दा रेगुलर प्रिंसिपल लैना प्रिंसिपल अमसु लैदुना प्रिंसिपल अनिना स्कूल चलाइदुना लेरमले हाइना देसाम के सेक्रेटरी जनरल एन थोइथोइबना पाउमी सिंगदा फोंदोखरे क्वाकैथल दा लैबा देसाम के ऑफिस दा पाउमी सिंगा उनबा अदुदा महाकना मखाताना स्कूल असे दा लेक्चर ओइबा TH निमाइकोबा ओजा अमना रेगुलर प्रिंसिपल लैट्रिंगाइदगे प्रिंसिपल इंचार्ज हाइबा वहाई फाउबा सिजनादुना प्रिंसिपल हाइबा स्कूल के थबक थौरम सिंग तौदुना लेरमबसु थेंगनरे स्कूल असेदा लिसिंगनी कुनमरी की नवंबर थादा SS जैन तकौबा ओजा अमा रेगुलर प्रिंसिपल ओइना थबक पुबा हौदुना लाखिबने रेगुलर प्रिंसिपल अमा लाखलबसु चाही असिगी मे था फाउबदा लेक्चरर TS निमाइना प्रिंसिपल हायर सेकेंडरी हाइदुना थबक तौबा थेंगनखे नौना रेगुलर प्रिंसिपल ओइना लाखलबा ओजा जेंटगा देसामगा उनबा अमदा महक मसागी तोलोप असी स्कूल असिगी मिंगदा चाही असिगी मार्च थादगी लौबा होखिबनी हाइबसु खंगबंगमले देसामना ngasi फाउबदा प्रिंसिपल गे अहांगबा पोस्टिंग मेंसिनबा इंचार्ज प्रिंसिपल थमदुना थबक तौबदी थेंगनै अदुबो डायरेक्टर प्रिंसिपल ओइना थबक तौबदी थेंगनबा लैते असिगुंबा थवोंग चथरिबा प्रिंसिपल असे डिपार्टमेंट करंबा मतमदा प्रिंसिपल गे पोस्ट असे सिनखिबा लैरबदी थौबाल गे जेट EO अमदी एजुकेशन एस के डायरेक्टर ना लेबाक मियामदा खंगनबियु देसामना हेनंगक लिबना रेगुलर प्रिंसिपल अमलाक लबसु स्कूल असिगे ड्राइंग एंड डिस्पैच ऑफिसर अमदी स्कूल मैनेजमेंट डेवलपमेंट कमिटी की चेयरमैन सुहानगे प्रिंसिपल इंचार्ज ना पुदुना लेरे मसी ओइरबदी रेगुलर प्रिंसिपल अमल लैबगी मथौ ताद्रे असिगुंबा थवोंग असे डिपार्टमेंट हन्ना येंगदना ओजा अनि असिना तौनिंगबा तौदुना लेरिबा असे डिपार्टमेंट अमद जेट इओना अयाबा पिरबरा मथौ मसक खंगना तौनिंगबदा तौदुना लेरिबा ओजा अनि असिगी मथक्ता लौकनफम थोकपा थबक लौखतकदबने अमरोमदा स्कूल असे क्लास 6 तगी 12 फाउबा लेरिबा असिदा क्लास 6 तगी 8 फाउबा असे फ्री अमदी कंपल्सरी एजुकेशन की मखादा लेगदबा अदुगे ओन्न तैनबदा महिरोई सिंगदगे एडमिशन फीस लौरंबसु थेंगनरे महिरोई सिंगदगी लौरिबा फीस असे स्कूल अथॉरिटी ने करंबा हिरमदा सिजनरीबनु हाइबसु खंगदे हाइरोक हायर सेकेंडरी स्कूल दा प्रिंसिपल अनि लैदुना थबक तौरिबा से अथुबदा एजुकेशन एस के डायरेक्टर ने यंगसिनगदबनि हाइके हारिबा छात्र सुयामबसदगी पैसासी मफम खंगना लखलक तागदी अपुन बै कोइन होतोक सब मतमददी पैसासी पुना 86,700 सुमाइना ताई सही कुदिंग सिगी हारिबा पैसासी सुम खोकलगा मसी कदा यूटिलाइज करमाइन सीजन रिबनो अदु मसी करमाइन तौदना गवर्नमेंट ना लोइमक थादो थमिनो अदु सुमाइ सुम थादो तागदी अखोइन नोमगी गवर्नमेंट स्कूल सिदा मयामना कयामयामना थाजबा अमगा लोइना ममा पापा सिंगिना मसासिंग थारकदगे हाइबसे मसी अचो वहांग अमु ओइरे तारे मसी गुमलबा मयामना मथोंग हुक्तबा थवोंग अमा हाइरोक हायर सेकेंडरी दा प्रिंसिपल अनि फमबगी फिबम दा लैरिबसे मसी अथु मतमदा मरी लेनबा जेरियो कंसन जेरियो अमदी लैरिबा एजुकेशन एस की डिपार्टमेंट असिनसु डायरेक्टर नसु मसी याम कुपना यंगसिन बिरकांदा अथु मतम मसीगी ओइबा मसीदा सेनरिबा मयांसिंगसिगी मथक्ता एक्शन लौबियु हाइबसिमा देसामगे माइकेदगी अपील तौजरी
NSN IM gi luchingba TS muiba masa ngamlaktabadagi hospital da pukatuna laikanakre haire masa gi chahi marfodara mathoi suraba lalholup asigi ato kilonsur oiriba muiba sorhonba nungairaktabadagi referral hospital Dimapur da pukatuna laikanaki bane chahi yamsilakpagi masa sonjilakpana sorhonba waba yauna atei masa nungaitaba kaya oirakpani haire Thaubal District Hospital da angang unabada mama laikhidabada chenaba sing atuba matamda chairak piu haina khongjang sangsilakpa numit tarukni suraklaba fauba mari leinaba singna paukhum amata piraktabana MCSC gi JSC na tang ahumgi ahing nongyai dage tang manga gi ahing nongyai fauba Thaubal District ta pungni funipal gi general strike lauthokre ngase yuk tekcham mayai lekai dilaiba Standard Library Cum Youth Organization gi office ta pangthokpa paungasing unaba amada JSC against killing of khangembam ningol maibam ongbi samita of Tekcham ge convener Soibam Jamsana JSC gi demand singbu thawa sadaba asina maram oiraga JSC na general strike taunabagi firep ase lakpane angang unaba operation tawraba matungda nupi macha amabu pung khara kanaraga laikhidaba haibasi yamna laibak thiba thodokni mathauda pukning changdraba doctor amadi nursing adugi mathakta lengakna hauzik fawba action laudana lairiba karigino angang unadringai mamangda hakchangi asoiba karimata laikhidaba nupi macha amabu operation loiraga siba haibasi doctor amadi nursing adugi achoba maithiba amani haike Miyam gi biraga sigumba thodok ase matungda thoktanaba soire khanglaba doctor natraga nurse adugi mathakta matik chaba chairak pirabadi miyam gi damak afaba khongthang oigani haike JSC gi chairman Khundongbam Meratombi Laimana JSC na pungni funipal gi general strike taunaba lawrakliba warib asida Thaubal district ki CSO sing club sing amadi miyam na saugat piu numit nini gi general strike asida miyam na su achumba wail gi damak awa ana khajiktang khangmina se JSC na kauriba general strike asida lining laishon ga mari leinaba ana layeng amade mai isinga mari leinaba singdi komthokani hairiba asigumlaba numit nini gi bal asida ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥ ꯑꯅꯥ ꯈꯤꯇꯪ ꯈꯪꯃꯤꯟꯅꯔꯒ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯕꯟꯁꯤꯗ ꯑꯩꯈꯣꯏ ꯑꯅꯥ ꯑꯌꯦꯛ ꯗꯦꯕ ꯀꯔꯃ ꯑꯃꯗꯤ ꯑꯗꯨꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯣꯝꯊꯣꯛꯆꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯑꯁꯤꯒꯨꯝꯂꯕ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯆꯨꯝꯕ ꯖꯁꯇꯤꯁ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ Jiribamgi Micham Mihata Haktinana Chenabani Haiba Mi Amagasu Anayena Mijoramdagi Fare Haide National Investigation Agency Anayena Lisingani Kunmarigi November Thada Jiribamda Koki Militani Chingnaba Singna Borobekra area dagi Jahi Nauriba Angang Ama Yauna Angang Ahumamadi Nupi Ahum Punami Taruk Faduna Pukrabagi Matung Barak Turel da Asiba Hakchangwina Tamtiba Mihata Hatlaga Tata Rakiba Thodok aduga mari leinana mioi amagasu Mizoramgi konung Aijoldagi fare haire faraba mioi adudi Lal Rosang Mar alias Rosang Assam ki kasar Dilkhos Grant laiba Moinatol Kuldagin haire NIA na thadurakpa cherol amagi matung inna Lal Rosang Marsu tamthiba mihat adubo maipak na pangthok na bahot na kibada hakthengnana lautuna bada yaubane maramaduna mahak NIA na fakibane faraba Lal Rosang Mardage mobile phone ama SIM card ama sufangke NIA na thodok aduga mari leinana laukhat kiba case RC 15/2024 NIA Imphal ge makada Lal Rosang Margi mathakta thizinba haure hainasu cherolasina makata na palle Mayai Lambida Ahan Boyna Little Master English Higher Secondary School Samrauda National Cadet Corps ke 14 Manipur Battalion ki wing ama hangdokre hangdokpagi thoramda Little Master English Higher Secondary School gi founder Moirangbaim Thoiba NCC gi Officiating Commanding Officer Major B. Raskumar, Subedar K.H. Raskumar, Little Master English Higher Secondary School ki Principal Alangmam Dhiren, School asige Secretary M. Okendrajit amadi NCC gi atai makok thongba official singsu sarukya ke. Aikhoigi leibak asida leiriba tungi yumbi oirakadaba naha singda unity amadi discipline asi marik chumna khanghanba amadi NCC gi oiba training fanglaba mahiroi singna civil service exam natraga military gi exam amadi businessman ama oiba matamda kanagani haiduna Major B. Raskumar na haike Sipai oini hoi oibusue oidusue ko adu NCC gi overall magi motto se kai ma kanda to create an atmosphere of unity and discipline
Hana school asigi leramliba mairoi singi character asigi hena phagatna bagi pandamda ngasidagi hapchiliba NCC gi wing asina mairoi singi tungi punsida maipakpada achoba mateng pangani haiduna school asigi principal alangmam dhirena phongdokhe ya force kumba tongan ba defense ki group se da moji sangjek gi matamda yamna makhoda pulo paloba leitana ba madugi damta khenang sigi program disizabni aduga hujik akoni sinjeri si maylambi line sigi ona disina ihan hanba akui NCC gi wing ma tokse tru amoina hujik ki aya virame major B Rajkumar Uttar Pradesh की वाराणसी दा मपुंग ओइना पांगथोकपा PM किसान सम्मान निधि गी कुनसुबा इंस्टॉलमेंट के सेंटंग यंथोकपगी थोरमगी सरुकमा ओइना KBK इम्फाली समदि डिस्ट्रिक्ट एग्रीकल्चर इम्फाली सनिना खुत्समनादुना पोरोमपाट लाइबा डिस्ट्रिक्ट एग्रीकल्चर ऑफिस के समिति हॉल दा पांगथोकरे थोरमादुदा ADM इम्फाल ईस्ट RK दयानंदा KBK इम्फाल ईस्ट की सीनियर साइंटिस्ट अमदि हेड डॉक्टर Y प्रभावती डायरेक्टोरेट ऑफ एक्सटेंशन एजुकेशन CU इम्फाल के डेप्यूटी डायरेक्टर तेज रविंद्रन चिंगबना Sarukya ke Thauranga mari lenana ADM Dayanandana hairiba PM Kisan Saman Nidhi asigi makhada laumi amana installment amada lupa listing ani fangduna chahi amada installment ahum haibadi puna listing taruk fangbagi khudongchaba piri scheme asin haurakpa matamda Imphal East ke oina beneficiary listing taruk leiramba adu masagi lawfam oiramdaba amade bank account ka Aadhaar ga chanaramdaba beneficiary masing aduki matik hanthare maramaduna scheme asigi makhada district asigi laumi kayada khudongchaba fanghanabagidamag criteria suba laumi thidoktuna haplagani hairiba lising taruk asena laumi singi awaba pumba kokhan bangamdrabasu makoina manamasing marumarang thananabagidamag laiba matamda mateng kharadu oirabasu haibagi wakalolda India lengak na haudokhibani haike Lomi gi paisa darka obidu loina fulfill tawna te 6000 na tawdabu lomi na darga orgo matamda mai khungang gi thangnaba akoi kairo lekai dagi paisa purno matamda achauba sendoi loba sendang loba aduna sendoi loba na maram morga madu khitang kokna bana government India na koi honorable prime minister koi gi modi gi makhada afaba thaurang ne lojai ana sina karum mating khardu orba suna government sinoponi maja koi gi lomi singna kana badu maximum phangna ba hona bada koi madu gi dang ngasi program sinne plus matung tar koda koina kai dausi ge hena phajaba mong kai dausi enrollment khare henga hansi ge badu koina hona ge na khalle Prime Minister Kisan Diwas commemorating 20 installment of PM Kisan Saman Nidhi Yojana gi thoram ngasi Lampelpata laiba ICAR Research Complex da pangthokre thoram aduda Agriculture Principal Secretary Arun Kumar Sinha Agriculture Director Peter Salam amadi HORC ICAR RCNEHR Manipur Center Dr. Says Basudana athiba Mithunglen Singh oike thoram asiga mari lenena tongan ba laumi singda mathau taba oina marumarang spray pump na chingba tongan ba potlam sing yantokhe thoramasiga mari lainana Agriculture Principal Secretary Arun Kumar Sinha PM Kisan Diwas asigi makhada Manipur gi laumi singda lupa crore chamapan marfu taret piduna kanaba fangan kre ngasigi kulak suba PM Kisan Diwas scheme asigi makhada laumi listing humputara mangada lupa crore taranipal Rom Lomi Singda Piragani Lenga ki makhada pitharakli ba tongan ba scheme sing amade potlam sing yanthokpada Lomi Singda mapung faba ngamdana leiriba asida kharada oirabasu koknana bagi pandamda PM Kisan Diwas ki thoram asibu kullak suboina pangthokpane Lomi Singi damak yaifana ba Prime Minister na tongan ba scheme sing haudoktuna agriculture ki lamda khumang chausin na ba hotnari Masida Lomi ki damak khanduna nomagi mathau taba sing seasonana bagi damak India government na lupale sing ani chahi amada ahumlak thokna masa gi bank account singda kaptuna kanaba sing fanghale Thoramasi KBK Thobal nasu webcasting ki khuthangda sinduna KBK Thobal ki conference hall da farmers kya sarukya aduna pangthokre Thoramadu administrative committee khangabok part 1 GP ki chairperson TA Subas District Agriculture Officer Thobal T.H. Joy Prakash, KVK Thobalgi Senior Scientist and Head Dr. S. Jasma Rani, Farmers Innovative Awardee A.K. Deven Amade, KVK Thobalgi SMS PBG Dr. Chuang Hizamna, President Member Sing Oina Sarukya Ke. Tharamgi Sarukamoina Farmers Singda Marumarang Kayasu Yantopakaloina Scientific Kharif Cultivation of Rice, Oilseed and Pulses Ki Matangda Awareness Supikiba Tharam Aduda Agriculture Officer Thobal T.S. Joy Prakashna
Thawbal Kaching amadi Bisnupur district ahum asige miyamdi scheme asige kanaba ase matam khara fanglamlaga makha tana fangdana leire department ke maikai dagi makha tana fanghanaba kan hotnari farmer singna su scheme ase fangbada tangai fadana changba criteria sing niyom chumna paiduna apply tobiu makha tana scheme ase fangnanaba punna hotnaminasi haina appeal tawki Tauramadu loiraba matung M Biren Koba farmer amana scheme ase Thawbal district ki farmer singi oinadi scheme ase gi haudorakpa installment ani ahum adukak fangkiba natana makhata na ngasi fawba amata fangdana leire lengakna farmer singi damak paikhat piriba scheme ase gi kudong chaba se Thawbal district ki miyamda fangan biba yanaba mari leinaba singna hotnabiu haike ahamba haudorakpa fast phase haitare masida koi lupa sahi medal ahumlak suba phase haibadi 1 2 3 haidana lupa lising ani sangani na toromba du ahamba fast horokpa matamda koi Thawbal district ki oina tam ani rak phokdi koi paisa sangre adugi makha taba ngasi phawbada sangakte adubu ngasi kun suba PM Kisan gi Narendra Modi na launch tawba sida koi Thawbal district ki oiba sangriba si mari leinaba department sing namtang hona dana koi longmi sing awa baji yeng biraga amtang changhan binaba hanna ningsing jari Laibak sin mathungna pangthok pagum PM Kisan Saman Nidhi Yojana gi thoram Bisnupur district ki oina su KBK Bisnupur lauda su thoramase pangthokre India gi laumi crore 8 lakh kumudra da kulak suba installment oina lupa crore Lising kun samanga ngasi Bharat ki PM na pibagi thoram Bisnupur district oina su KVK Udlo Bisnupur na sinduna KVK Udlo gi convergence hall da pangthok ki thoram aduda DC Bisnupur Puja Elangbam ex Union Minister Chairman KVK Bisnupur Padmasri T Sauba District Agriculture Officer Manihar District Horticulture Officer S Susila Chanu amadi KVK Udlo Bisnupur gi senior scientist Dr KH Brazamani Maitaina athoi bamithonglen sing oina sarukya ki thoram aduga mari leina DC Bisnupur Puja Elangbamna laumi yauduna mioiba ikhoina hingbada awaba kaya mayoknagane Bisnupur district asasu farming activity na hena laiba district amane laumi singna afaba pothok pothokna bhotnabada changba khudingmak department singna pina bhotnagane farmer singi welfare makoina thengnari bkhudong chadaba sing soidana fanghana bhotnaba oina district asigi mafam sinba thungna poina chatuna yengsinba yaba singsu yengsinba yauna chathok puthokpa amadi lokpa matamda pamdaba amadi khudong thiba thoktanaba kanna hotnari laumi singna su thengnari ba awaba amadi award apa singsu haiduna farmer singi damak pirakliba kanaba sing soidana farmer singda hak thengnana yohana hotnagani haina makhata ke akoina amuk hena phanaba new science lapra new project lapra singse kamaina lautharaga akoigi farmer singda khudong chaba pinabagi akoi mayam gi side tagi su proposals lakhani aduga akoigi government side akoigi district administration gi side tagi su akoina phanaba dol sinjana ba honagani adugi sigi matangda mayam akoigi farmer sing laibasu su akoigi awanungai mayam yengaga akoigi low singba handaki matam su phajana chakre aduga onkhena su tik takai dabida akoigi drought flood problem laitavida phajana akoigi low singba gi thoram se dum pangthongnaba akoi site su honajari Thauramaduga mari lenana KBK Udlo Bisnupur gi chairman Padmasri T Sauban makhatana India ge Prime Minister Narendra Modi na nupi angang singda ahenba miteng changduna lakpaga iroinana India da lairiba lawme singda ahenba miteng changduna India ge sanmetlun fagatna bahon aduna lakli PM Kisan gi kudong chaba piriba sesu lawme singna law uba amade manama sing thabada mateng pangduna pothok hena puthok makoi gi sanmetlun da mateng pangbaga loinana India se sanmetlun da mapangal kanba mating leiba leibak ama soidana oiba ngamnaba India gi lomisingda Prime Minister na ahenba miteng thamlibani haina makhata ke hairibasida agriculture ka loinaba fishery amasu horticulture da leiriba sida adana nakoi puna bona wata puna ta khangelo se Prime Minister se wata puna wata lomi gi wakanda yai phana bogi da ta khanba sana wala khande Poklak padagi heart ki maning thangba saruk arterial septal aneurysm da pombaga loinana makul kaya hoba anaba ama Sky Hospital da open heart surgery tawduna device na maipakna mensinba
mention haina Sky Hospital ki Chief Cardiologist Dr. L. Siam Kesorna paumising da fongdokre. Rims Road talaiba Sky Hospital and Research Center da paumising unabada Siam Kesorna makha takibada Ukrul District ki Tusardagi masagi chahi kunnipal surba mi ama tongan ba hospital da yenglubada heart ta ahoba ama leire mapal da natraga Sky Hospital da Laibak yengnaba pautak pirakpadagi maki imung manungna Sky Hospital da purakibane maki heart ki fibam transesophageal echocardiography TEE season aduna yengbada yamna tangna thokpa heart ki anaba makalase laire khanglakpaga loinana open heart surgery tawdrabasu device season aduna ohoba makul menba yagani khanglakpadagi haukiba July 13 da maipakna layengba ngamkibaga loinana normal taduna ngase discharge tawragani Sky Hospital na heart kidamak akanaba matamga chunaraba khutsukhulai kaya season aduna layeng lakpana Manipur khak natana Manipurga yumthangnaba state singdagi su anaba lakle ngase discharge tawgadoriba anaba asisu ukrulgi manung hunjin badalaiba khul amada laiba maramna matam sangna heart ki anaba lay khangdana nungsa sor honba nungaitaba thabak naba arumba ka hena hanthaba nachingbage awaba khangduna lakpa adu anoba mapok ama pokpaga manare haina imung manun harabasu phongdoklami haina mahakna makhata ke With the term the open heart surgery Sky Hospital for the first time in the history, medical history of Manipur, open heart surgery started in Manipur. For the first time in Manipur, device closure of heart hole started in 2015. For the first time in Manipur, EPS and RFA for the treatment of palpitation started in 2015. And Manipur da London da, New York da, Delhi da, Ngamba procedure singsi Sky Hospital da ngamme facility singsi lairabanina specialist singsi lairabanina moida at home near the home da agi judging da su moina they may like also to give their happiness I suppose to they may like to share with you their happiness. It would have been outside Manipur, what would have been, how much difficulty it would have been. HRD Academy Gari ki Science Exhibition 2025 ki Thauram Academy sigi auditorium da pangthokre. Thauram aduda Center for Southeast Asian Studies Manipur University HOD Professor Chinglen Maisnam, Impact TV ki Chief Editor Yumnam Rupachandra, Management Committee HRD ki Secretary Thaunauzam Romsang, Management Committee HRD Academy Kongkham Manglem amasung HRD Academy gi Principal Sarangajit Khundrakpamna maroiba miosing oina saruk yakhibaga loinana school la sigi teaching staff non-teaching staff amasung mairoi singna saruk yakhe Science Exhibition aduda school la sigi class 11 amasung 12 science ki mairoi kaya gi group nifuni thoina makoi na puthokpa science model sing utke Science Exhibition aduga mari lainana HRD Academy gi Principal Sarangajit Khundrakpamna hauziki matamda mairoi singna lairi khak icham chamna tambana matam gi ahongba ase thengnaba ngamloi makoida critical thinking creativity communication amasung coordination hengat hannaba hotnaba mathautai loinana makoida pokpada gi yaujiraklaba haithoi singthoiba sing uthokpa ngamnaba madugi mafam pigadabani haikhe Agasingse moida pokpadagi moi masada inherent oiba potentials mayam lady mokoi talents mayam lady the only thing is that we have never given them a platform Aku di only angang si like number taman kita ni jempa pangku tu puhan kita ni number yang pang kita ni gahana adu bagi filosofi yang ada I cakap dengan angang si moi apa magi aspirations asin simbol mayam si amat aku ini kudung sah si yang pang deh habis ni nasi deko pang bagi sangsi yang buat si kudung sah kerasi pang doi dah buta aku ina particularly ni saya ini hijrah yang ni 2020 sida raiba hogi holistic growth holistic education adegi hogi kanu iba inclusive education ga piba parmana ina hayawda angang leiriba angang nasi participate torse nearly 200 people there participate aduna marisida different ethnic groups mayam ma yawre adori ko sida inclusivity do ko sida leibra ina thinjage ko Group Center CRPF Langjingi Yangkai Taruk Suba Rising Day ki Thoram Tongan ba Makal Matel gi Thoram ga loinana
Langzingda leba Group Center CRPF ta pangthokre thauram atuda leba kidamak thawai thadokraba jawan singi mafamda laika tunai kai khumnaba utpaga loinana makoi gi leihoriba imung manungda khudolpot pikhi thauram ga mari lenana grand mela ama pangthok tuna makhal kya gi pochai mayamda fanganke thauram gi manung chana tongan tongan ba furup ki jagoi isai singsu utki thauram ga mari lenana Group Center sagi Deputy Inspector General of Police na maki makata ba jawan singda leba kidamak thamoi sing na thabak tawduna CRPF ta miyam na thamliba thazaba manghandanaba hotnanaba pautak pikhi Film Forum Manipur gi nauna fam puraba committee gi miyoi sing thauna Manipurna okpagi thauram ama Library and Information Center Kakchingi Auditorium dangasi pangthokre thauram asigi saruk ama oina Manipurda thokliba thokaningdaba thodokna maram oiraga lepluraba Manifa Manipur Film Award pangthoknaba thauna amadi Film Forum Manipur gi executive members singna mifam pangthoklaba matung taranitoi suba Manifa lisingani kunmanga chatliba chahi asigi September kunda pangthoklagani haina Film Forum Manipur gi General Secretary Ronald Chandra Maiten lauthokre ngasigi thauram aduda Film Forum Manipur gi Chairman K.H. Kulesor Thauna gi President Y. Nila Chandra na chingbana maru oiba mesingwina saruk yakhe Masigi mifam asi yamna maru oiba amanena laujei sumna reception gi wangang natana lakaduru festival asi hanagumna mong marintana fajana pangthoknaba karmai tawgadagi haiba khana naina budusu matungi session da lakani haina khanjai adubo akoina festival se tawba kanda loira kanda akoina complain laktanaba koigi praja singdagi pen daba wakat laktanaba karmaina section khudimakta maigi khudimakta asi section na tawgadagi haibido akoigi thauna gi thaububa sing amasung film forum gi thaupuriba sing punna tanaraga kedawa yagi haidu akoi section na hona jage Paugi maraktana tenma break amatang lominase Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Wow Soccer company gi crown maker real Chahi yankhai suraba soccer company gi crown maker real hauzik market ta phangbiragani mahaw yamna leiba pisu yam chawba crown maker real saman mayam su mahaw yengbiu crown maker real Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakta amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break itungda taram nukchari makataba pau pizari relief camp singda laiminari ba IDP singda mateng pangbirambagi mahutta ngaihak laklam laga thugaina na basilakpa NGO amadi rasniti tawba singbu ngakpibungam loi haina moirang SG MLA thongam santi na ngasi moirang college relief camp block B da leiba khangatlaba IDP taramari da MLA na saba workset ka loina ba fisa call tariat amadi langchak na bataring ani lemna kutsina bagi thoramda haikre Mayol Keki Foundation Kurai Lariking Mamlekai na Paikalakpa Level Livelihoods Project ki Makada Ajim Premji Foundation na funding tawduna Moirang SCG MLA ga kutsamnaduna IDP singi sentok pinadaba Paikalakpa Thabaki Manung Channa Ngasi Moirang College Block B da Pangtokpa Workset amadi Fisa Kwal Kutsinabagi Thoram Aduda Mayol Keki Foundation ki Project Assistant Bisnupur District ki Kaviras Pukhrambam na IDP singda piriba mating asi Moirang SCG oina ngasi piriba relief camp asi tharaga ahum suba relief camp ni hairi Moirang Namkai Relief Camp amadi Sandrong Awang Relief Camp tasu sing machine sing pikre hari MLA Santina Makata na ngasi Mayol Keki Foundation na Manipur da thokliba irang asina maram oiraga Relief Camp singda thabak su fam nomfam khangdana lairiba IDP singi da makhalaga IDP singi award pa makhoina kari pamli haiba hangbiduna ngasi mahaki AC gi oina ngasi gi fisa kol khochinariba Relief Camp asi tharaga ahum suba Relief Camp oina IDP singda sentok lambi piba yaba potlam kaya khutsinabagi damak Mayol Keki Foundation bo thagat pafongdoki Mabiyo ikhana isin laga kana ughagi rajniti apik pala
ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯩꯕ ꯄꯣꯠꯁꯦ ꯊꯨꯒꯥꯏꯗꯕ ꯍꯣꯠꯅꯕꯗ ꯃꯗꯨꯗ ꯍꯦꯟꯅ ꯏꯟꯇꯔꯦꯁ ꯂꯧꯕꯤꯒꯅꯨ ꯉꯁꯤ ꯃꯥꯎꯟꯠ ꯀꯦ ꯐꯥꯎꯟꯗꯦꯁꯟꯅ ꯇꯧꯕꯤꯔꯤꯕ ꯁꯨꯃꯥꯏꯅ ꯑꯇꯣꯞꯄ ꯃꯌꯥꯝꯅꯁꯨ ꯇꯧꯍꯜꯂꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯆꯠꯃꯤꯟꯅꯔꯀꯥꯟꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯩꯈꯣꯏ ꯌꯦꯜꯍꯧꯃꯤ ꯑꯩꯈꯣꯏꯁꯦ ꯑꯃꯗꯤ ꯉꯁꯤ ꯋꯥꯔꯤꯕ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯀꯣꯛꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪ ꯑꯩꯒꯤ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯗꯁꯨ ꯑꯗꯨꯒ ꯑꯩꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯤꯔꯤꯕ ꯏꯆꯦ ꯏꯆꯟ ꯃꯔꯨꯞ ꯃꯄꯥꯡ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯇꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯑꯄꯤꯜ ꯇꯧꯖꯔꯤ IDP nupi amana Malkeki Foundation na sigumba khudongchaba ama pigadawre adubu polam sing ase thamnaba workset laite haina MLA thongam santi da haijarubada MLA na workset ama sabi bagi damak MLA bu thagatpa phongdokpaga loinana Malkeki Foundation bu makhoigi mateng pi bagi nungaiba phongdokhe Jan Manipur Dance Academy na handak pangthokiba recruitment candidate ani khannaba haikiba leite haina former private principal secretary governor of Manipur Yumnam Ibom Chan ngarang Manipur Press Club ta pangthokiba paugi mifam amada Jan Manipur gi director in charge na haikiba du aranba yumfam yaudaba praman leitabani haikre makna makata na Jan Manipur Dance Academy gi director in charge Pukhrambam Bilas ase masagi date of birth ahum haibadi August ama lising amaga chamapal humbudara August ama lising amaga chamapal humbudara manga amadi Mars ama lising amaga chamapal marfuni thoigi paiba amadi passport office na piba passport paiba ase chatnaba yabra hangbaga loinana mahaki date of birth mathong khangdaba asigidamak wakat kibadi lei maduna maram oiraga mahaki passport thingzin ki haina makhatana wafam thamke amada maral siba taragadi siriba maraldu chummi natraga lali habigi chapchaba praman yaudunadi maran sibam thokte habasima ai mayam da tamjage dance academy na masti guru kya focus thokba dancer kya ma puthok siba sibu man pura spoil to buse masi ai maga personal enmity lete ma say if he continues in this post it is quite detrimental to the fraternity of all the artists of Manipur. I inquiry report se matamdugi governor hujina president governor of Nagaland matamdugi minister G Kishan Reddy that thabani thagi record lai moina tawa adu sanginate academy is controlling authority oibanina magi mathakta kari lebinu khang action log number of times moidi igre then finally upai elector CBI adu I moina logdri man kari no dei kang there is something behind the screen Kulakpam Sima Sahani Mihata Chenari Busing Athubada Pagatuna Matik Jaba Cherak Piu Haina JC against the brutal murder of Kulakpam Sima Sahani gi co-convener MD Wahidur Rahman Fongdurakli Major Koldalaiba Manipur Press Club Tapang Tokpa Paugi Mefam Amada JC gi co-convener MD Wahidur Rahman Makha Taraduna Mujibur Rahman Asibu Chairak Pi na bahot na bada kanagumba miyoy natraga lub amatana mahakpu kanana ba songthok pirakano miyara siga mari lenana case asibu paidiba Imphal East ki Porompat Police na so ngasi dagi hauraga numit taret ni gimanungda forensic report athubada puthoktuna Mujibur Rahman gi khujin thaurang asida January ba atai mioi singsu police na kupna tigatuna puthokpiu loinana mihat asiga mari leinaba charge sheet thagatuna tungda segumba makhal gi crime ase khunai asida thoktana basu hotnabiu JC na thamliba wafam ase numit taret ni asigi manungda mari leinaba singna thabakta onthoraktaba tarabadi makhal makha kya gi khongjang sangsingani haike Mihat pa siga chamana ba dandi phangan biu haiduna ekoi thagat chari athuba matamda charge sheet asi thagat pinaba je sigi site tagi miyam da khangan jari masiga loinana masida kari gumba tawbiraktaba taragadi ekoi Manipur pumbagi CSO sing amadi mara paibi nupi lup singa khusam naraga ekoi makhal makhagi khongjang changsal lakani Lakani Masida Koi Manipur de Leviriba CSO Sing Nasu Mating Pangbiu Haiduna J Sigi Mekadegi request PM Kisan Saman Nidhi Yojana PM Kisan Scheme gi kunsuba installment ki thoram ama KBK campus Henbungda Krishi Bigyan Kendra Senapati na sinnu ngasi pangthokre thoram aduda KS Khai Leo National Spokesperson BJP ST Morcha Binu K Samuel former State General Secretary Administration BJP ST Morcha amadi James Lavai District Agriculture Officer Senapati na maruiba myosingwina sarukya ke wangang roi singna scheme asena piriba kanaba singi matangda ngangke tungda KVK Senapatina marumarang amade sprayer sing district asike khangatlaba lomi singda yenthoke
Directorate of Trade, Commerce and Industries ki meeting makada Social Development Society kurkulna sinduna nongada maka lekaida chayola machupna chathagadaba mobile food processing training ngasidagi haukre lamlai kendra gi tongan mafamda paring naina chatharakadaba training haudokpagi thoramda lamlai kendra gi MLA KH Ibomcha DIC Imphal West ki General Manager A Loken Directorate of Trade, Commerce and Industry ki OSD FPI W Godin na chingmana sarukya ki Thauranga mari lenana MLA KH Ibomchana Fongdokibada Lamlai Kendragi Sel Tungi Fibam Pagat Hanaba Tongan Bahiramda Training Amadi Tangai Fadaba Machak Piduna Isana Isabu Tabak Pijanaba Paikalakpa Thaurangi Manungchanna Ngasidagi Hauduna Chayol Ama Chathagadaba Training Ase Sinbani Asigumba makal gi training atopa mafam dasu sinaba thaurang tauri training sarukyariba singna pukning changna sarukyaduna isa gi yumda achapot ki potlam puthokpa ngamna bo hotnabiu ahanba batch ta sarukyariba singna maipakna thabak taurakpada atopa singna su tung ilakadaba maramna training asidagi kanaba mapung fana lohongnaba appeal tauke Ami betor bising si thabak otho kada padugi chapsa kana bu phangmo bhaugi punabaduni maipak baisi padu to binasi Alhamdulillah, kalau tahu ini isu panggil apa Macam cara panggil lagi, ama mulai hari naik official sinsusu untuk kini. Tahu kita ada yang apa yang hal, mengenai masalah kaya training dunia hari na. Saya bukan tak, mau itu fire, jauh dunia hari kini. Kau itu sebenarnya tahu dia. World Environment Day 2025 kamari lainana Takyal Kolom Laikai Dalaiba Kindergarten Montessori School gi Eco Club na sinduna School asigi mahiroi amadi oja singna sarukyaduna free plastic campaign ama pangthokre and plastic pollution haiba thimda pangthokiba campaign tatuga mari lainana School asigi mahiroi oja amadi staff singna sarukyaduna free plastic campaign rally amasu school dagi Sagolvan Khanam Lairak Fauba Chatke Kindergarten Montessori School ki Principal Dr. Longjam Dhanesorna Aikoi mioi baga plastic tatna thanaba yadraba mari ama Lairakle mioi amana tumba hek hogatpadagi hauraga numidang tumlan dai faubada plastic ki potlam sing tangai fadana seasonary Aikoi mioi bada yamna maroiba potlam ama oirabasu plastic ki potlam sing ase aikoina khangdabage amadi thausa dabadagi mafam chana hundoktaba amadi ningthina recycle tawdabana maram oiraga Aikoi mioi Sanga amadi akoi bagi fibam da chauna singnaba ama piba horakle ningthina khomjin ba ngamhaudaba plastic sing ase lambi sorokta yamna hena paisinduna environmental pollution thokan ba wenena plastic ki potlam sing sanga na chabadagi sebagi thodok fawba thokale haike school ase tamliba mairoi sing amadi akoi gi school asigi akoi gi kindergarten Montessori school gi Pagi Eco Club ki members single loina na school ki akoi basida ngasi asigum lawa pagi free plastic campaign haibadi akoi end plastic pollution na se akoi wasina bagi pandam da akoi na pangtok sabane Haukiba chahege November tara mathoida jirigi jakuradar borobekra jagadagi pekliba angang ahum amadi nupi ahum kuki militant singna phakraba matung tamthina hatpada chenaba man culprit ama NIA na fabu apen ba poktuna lekhidraba thawai tarukna lairamlenda ingna chekna leina bagi damak uripok apun baluf amadi uripok nupi apun balup na sinduna mairakat pagi thoram ama uripok canteen leirak machinda pangthokre mairakat pagi thoram adu da sarukya kiba yunalgi vice president khairakpam Tarun Kumarna India ke judiciary system da thazaba thamduna jiribam thodok adugi matangda yamna democratic oiba mongda numit humfudara mapal relay hunger strike chathakiba lekhrabani loinana Manipur High Court PIL ama thaduna ngasi fauba pikliba angang ahum yauna mioi taruka dubo achumba while fanghna bahona duna lakpani NIA na mihata du da maru oina chenaba mioi amabu fagat kiba se yamna thagat ningai oi amadi atobada achumba while fanglagani haibagi thazabasu lei haike Kumbiesigi MLA S Premchandra gi meeting makada wangu naudakong singya lekai dagi phairembam ongbi indubala amade wangu terakhong dagi sairem bikas ke imung anida MLA yauna jinga khutsinakre MLA S Premchandra na thokaningda ba irang aduna ngasidi jingkhong chingya da leiriba miosingda awaba kaya ama pidaba nate maram aduna makhoi buyai fanaba nena taba punsi amada hingan ba haibase mahaki pandamne maram aduna waringai matam asida mateng pangbagi mahuta social media lan uhana bahona ba se tawbigano social media kaya da lauriba sing adu social media na aikoi gi awaba hojik thengnari ba kaya se kokhan bangam loi aduna aikoi na punna wakat
minaba ama changi chara henduna lairiba kayaduna ngasigi hunnariba launariba mayamase taningloi wariba hingnabagi lanthengnariba kaya ase hana kanba ama changi haike aina tawriba thabak sing asida pendaba leire social media da karida koi hainaraga launaraga social media na thabak kesu tawra oi tawgadabu thabak to koi sanani adana koi gyan taminaraga thabak tawmina si habsima ai Jingha PV bagi damak beneficiary singi maikai dagi MLA bu thagat pa phongdoki MLA sigi lakada bakuding ma afafata kuding ma khoi punamakna thawai hakchang yauna punamak mateng pangba ngamna ba isa yauna hona jagani aigi yum kuina saga kuppa ngamdaba yumje ka penjana nasi din pangbire mateng sigidamta ka bu yamna thagasari Punjab के अमृतसर दा जुलाई की तांग कुनी थोइदगी पांगथोकिबा जूनियर बॉयज NFC for the Dr. BC Roy Trophy दा मणिपुर की जूनियर बॉयज के फुटबॉल टीम ना चैंपियनशिप लौरकपदा सरुकियारुबा सिंगजमई चिंगामखा हाई स्कूल दा क्लास 10 तमलिबा महिरोय खोमड्राम डेनिस स्कूल असगी हेडमिस्ट्रेस थोकचोम रेनुना लुचिंगदुना ओजा सिंगना ओखरे थौरमदुदा स्कूल असगी हेडमिस्ट्रेस थोकचोम रेनुना हौजिकी मतमदा लाइरिक खक्तंग हाइरगा अथुइबा मिय अमा ओइगनी हाइबा वखलदु थादोकदबने लाइरिक लाइसुदा थवाय यावबा खक्तन नतना साना खोटनबगी लमदसु हेना पोकनिंग चंगबा मथौताई ngasi Dennis na Manipur gida natana school asigi mingchat purakliba sigum makha taba school asigi mahiroi singnasu hiram ama hektada mingchat purakna hotnagadabani haiki lairik tang tamaga yade hojiki matam sidi all round loina khangba mathau amatai aduna satra sing na khoina yamna maru oirise lairik haibaga loina sanabadasu noigi co curricular program mayam si yauraga mithoi mihenba ama oinana ba hotnagadabani ngasi Dennis na phangiba mingchat ase singjamai chingamakha high school gi oja mayam na hotna bibaga loina yamna nungaiba punsi khongchal amada ma se chatkinaba aikhoina mangonda wish ama pibagi thauramni Nakalamaromda championship laba Manipur gi team da Sarukyaruba school asigi mahiroi Khomdram Dennis na Mark Nisu Football Academy da sanarakpani Nisu Football Academy asidagi sanaroi manga khangatuna All Manipur Football Association Amphagi makhada tha ama chupna training chatharakpani masida apunba sanaroi chani muki manungda sanaroi kun khangatpada mahaksu select tawraktuna Dr. BC Roy Trophy asida Sarukyaba fangbani final numita West Bengal ga sanapada Manipurna West Bengal bu ahum sinoda maitiba piduna championship asi lawrakpangamlakhe asigumba sana khonabagi lam asida Sarukyana ba honabada school asigi oja singna pukning thogat pibaga loinana mateng kaya pibagi damak thagatpa phungdokhe aina jik sanajai club na Nisu Football Academy aina sanajai Manipur gi thokpaje khoi Nisu Academy dagi tharakpane ba khoi mi manga adu sida selection tawga amphada yaune aduga school da leyo oja sing aibu yam mateng pangbiraki pung thagat piraki khoi mi chanim lakpa khoi numit thama ma selection tawe khoi kun khatang khale adu khoi official mari mi yaurga final West Bengal ga taw khoi 3-0 da ka All Assam Arm Wrestling Association Sinduna South Point School Barsapara Guwahati da July kunmapal lagi August ama fauba chatharakhiba 42nd National Arm Wrestling Championship ta Sarukyaruba Arm Sport Association Manipur gi team na overall second runners up tarakre championship aduda Sarukyaruba Arm Sports Association Manipur gi sanaroi tarahumdoi amadi official oina team manager Laimyum Premsen Sharma amadi coach Mutum Rama Maitaina Saba Mioi taramanga gi team ngasai Imphal da thungnakre championship asigi tongan ba category singda gold ahum silver mapal bronze manga puna medal taratret lobangam Manipur gi mingchat purakpangamkhe Mau Football League 2025-26 Nauna Saba Asufi Football Academy Afa Artificial Turf Ground Purnanamai Mauda ngarang hawdokre hawdokpagi thoramda Mau Council gi President and Atiko Joseph SDOAM President ka Kovio Joram amasung Mau Esigi MLA Losi Dikosu Sarukyaki Maugi tungan ba kulgi team tararomna tournament asida sarukyari Loislakpada maruiba pau amukana pizari Makhatana Imphal West ki tungan ba mafam singda lam khoptin libasing taktok na ba mafam yathok pa hokre
Hairok Higher Secondary School da principal ani leramle hairi education SK director na yengsingadabani haina desam na haikre. Amadi NSN IM gi luchingba tiais muiba masang ngamlak tabadagi hospital da pukhatuna laikana kre. Hauzik pauge oina de ISTV na sandok chaba Manipuri pau matang asida loishinjare mideng tabri bapumna mapu amuga hana kurumjari.